Mobile phone paiba ngaihak lepa mathau tahaliba hakselgi oiba maramsing. Smartphone sijinnabana aikhoi miyoibagi punsina hingbada yamna khudong chahalle haibasi kakpa yararoidaba wafam amani. Aikhoina smartphone ki button ama khaktang thengbada malengge athapa kachin amada leiriba miyoi amaga wari watai sanaba sakka unaba yahalle amadi mikup amagi manungda makhal khudingmaki information sing fangba ngamle. Masi nattaba atopa achumba wafam amaga hairagadi cell phone singna aikhoibu khudong thiraba anaba kaya nahalakpagi riksu laihalakpa asini. Matam sangna cell phone paiduna sijinnabana miyoi amabu text neck amadi dry eye gi khudong chadaba mayok na hanba yai. Mobile phone paibana thokhalliba amangba sing asi physical oiba maram sing khaktang nasu loiba natri. Online dagi information ka hena loksin bana stress ke level hengat hanbaga loinana insecurity su hengat halli. Asinguma mobile phone paibadagi ngaihak laptop nabagi haksel ki oiba maram khara khangminnasi. Ahanbada mit sokhalli. Miyoibagi mit asi yamna thought nawi amadi mobile phone sijinnabada akaknaba matam amadagi hendokhandaba natragadi cell phone gi blue screen na aikhoi gi mit asibu yamna line mang takhanba ngami. Cell phone ki screen na photoreceptor damage kok chikpa mit maseng marang uba amadi dry eye fauba tawhanba yai. Hairiba symptoms sing asigi manungdagi ama hekta mayok narabadi madu cell phone paibadagi oiramba yabagi oithokpa lay. Isagi mitpu mobile phone dagi ngaihak potha hangadabani amadi mit sokpa hantahannabagi damak chang naina mit check tokthokadabani. Ani subada carpal tunnel amadi selfie wrist nahalakpa yai. Kanagumba miyoi amana nongmada pung mga dagina taruk faubagi changda sijinnaragadi hairiba naba sing asi hayeng tungda narakpa yai. Study sing na takli madudi carpal tunnel amadi selfie wrist hairiba animak asi inkhalakliba naha singda nabagi chang hengalakliba anaba singni. Hairiba anaba ani asina kujeng naba pangthaba jing lauba amadi pins and needle haibadi yetumna chik thinbagumba fauba anaba ama asina chingba khudong chadaba sing lakhanba yai. Hairiba layong sing asi mayok narabadi doctor ra tanabaga loinana mobile phone sijinnabagi chang hanthagadabani. Yanglen pareng naba amadi ngaksam naba hairiba ani asisu cell phone ka hena sijinnabagga loinaba khudong chadaba singni. Ahum subada unsagi anaba sing thokhanba yai. Cell phone sing asi makhal makha kayagi mahik matang sing amadi bacteria singi makol ni haina utpa study kaya marum online da fangi. Hairiba mahik matang sing asina aikhoi gi unsada changlaktuna unsagi amadi atopa haksel gi khudong chadaba kaya thokhallakpa yai. Aikhoina mobile phone bu nakong natraga khazaida nakna paiba matamda mahik matang sing adu aikhoi gi unsada changsillai amadi dakfam sing laihalakpa amadi uring thunghalakpa na chingba tohallakpa yai. Matang matam chadana ahal oishilakpa haiba asisu cell phone ka hena sijinnabagi khudam amani. Risk sing asi hantahannabagidamang isagi phone bu alcohol wipe sijinnaduna chang naina sengdokkadabani. Mari subada tumbagi pattern da akaiba thokhalli. Aikhoi gi hakchang faba mawongda mathau ningthina tawhannabagidamak numidang khudingi pung 8 natraga 9 chang naina tumba mathau tai. Adubo numidangi matamda phone ka hena sijinnabana miyoi kayadi tumba yadabagi khudong chadaba sing thengnari. Makoina masagi cell phone screen da yengna tumthakhinaba natraga tunggadaba matam hela fauba tumba yadaduna ona thoina lei. Tumbagi pattern chang naidaba haiba asina miyoi amabu sauganba thawai nungai gandaba amadi kahenjinna chasinba fauba tawhallai. Manga subada stress laihalli.
Cell phone na aikoibu stress hena leihannabagi mawong ani lei. Ahanbada tumba watpana maram oiraga amadi ani subada internet tagi fangba information sing ka hena lausinbadagini. Social media yengbabu oire natraga internet sijinnabagi bu oire animak asina asum kushillaglaga aikoibu charang na halai amadi cortisol level hengat halai. Cell phone addiction, anxiety, depression amadi impulsivity su nahalakpa yai. Aikoina numit chuppa ama cell phone yengdana leiba haibasi tasengna araiba amadi natte. Maram aduna phone sijinnabagi chang hanthabada mateng panggadaba ground rule khara semba mathau tai. Khudam oina chari thaklingaida phone yengdaba. Ayuk tumba hek hogalakpaga ihan hana phone da lambagi thawong asi thadokpa. Tumlamdaida social media check torambagi thawong thadokpa. Amadi tumba changdringai mamang yamdrabada pung ahum watlingaidagi cell phone sijinnaba tokpa haibana chingba asini.